Karma adu mi yami, imung chawbaga, mari mata khangna chanabana tinbada, adum mit thanba haidu oi. Purna hoigi yumdo ning thizana, phazana sarabasu lam pi'i. Yumduna kansin kibada, sumang macha adu natana, atay ahangba mafam leiti. Sangoy ani ama, sangoy adusu mathakta room hapi. Makhadana, gari khamnaribani. Aduna, mi yamna tinbasi krik krik inay. Chatpham lengpham yamna nungaitaba haidu oihalli. Karma hobadagi loiba phau, mandop machiduda sebari oina famduna lei purna. Babok jangduna paisa amuk thai, laigi tawfam thokpa khara amuk. Khuru kunduna, famna isay saklibadu tai. Kari marol hairibanu laksinaba kanna suhotne. Artha adu karino khangingladuna. Lei katpa horakpada machi hoi adudagi mandom cha mamagi manaw nupi lakliba singdo kappa horai. Ima haina kauraduna yamna nungsina mamabu thamoy yawna ningsingbagi mami tana. Machina kappado purna haiphet yeng. Machiga mamaga si yamna chanajakibani. Mamagi awaba mikup khudingda mamanabi amagum loinaduna afafatta wa kaya amatanaduna punsi mate khara chatminarami ma khangi. Aduga madi inthi nungaina pulakte. Mamaga leminabashu phanglakide. Purna thawoina ningsingnaba hotne. Maga mamaga chahi kayadi loinaki. Masing thiduna pai. Hek pokpadagi class 8 tamlakpa adu phawba. Natti 4 tamba adu phaw. Chahi 10 mu adudagi amu machit tha khara hapta khara. Mayamna kapnaribadu yaudraduna thawoina chahi paduna lei mandok machi aduda. Karma sonba loishiladuna chak thaba haure. Sumanga sangoy adugada chanadabadagi tongana laikai community hall aduda su tharibani. Mi ayamba saruk community hall adomda chatnakre. Yumlomda leihobadi kharatani. Vaishnav ahal singduga laikai ahal kharaga. Yumbu oina mayamgi awat apa haifet chattuna yengsinba yawi purna. Asumna asoy angam yaudana mamagi thauramdu loishille. Purna su thabak loire khalladuna wa hodoi. Ay hayengi ticket ka agi. Mama tondudi ngakna yengla asu wa haiba ngamdraduna tatu Sanghamitra romda onsili. Sanghamitra magi haunabidu tawrakle. Karigi ticket no hapta ama layo. Chemsia, ay 3 days kaktagini liplawraisi. Ay di nangonda numit homni kaklawadi haikide. Nayumda chahi lising muki matung thoglaaga numit nini layramnaga chatkibu kaino. Kaibu tawdoino aina sida layraga. Aina tawnaba kyam leite haiwani. Thabak tawru lawana kaubasi mangai. Imong manungga nungshina hapta amatang leminabase kayam kaigi ibungo. Ichegi ibungo lalmaniya. Udoigi macha maru kokpido prap chensilaklaga purnagi nakongda chirul tawi. Lalmani haise kai haino. Purna shugatladuna khumi. Sakphaze haiba. Angangdo ongkhatlaga purnagi mamaiduda munna yengduna leikre. Mama tona tapna hairai. Nangsu suti toina phangdana satsa lakpasu nattabanina laingaida numit kharani di layo ibung. Khara kuibasu yai. Kadaida kari layasu nangnadi amata khanglamlaroido. Kadaidagi khangni ima. Angang orikandagi school su aada dum tame. Adudagi college university loina mari chathakre. Yumda leibadi khutti aga pababu yarabani. Chahi kun manga mukse yum thador abane madi. Nang bulambi khangibo. Khangi. Onthok ba. Yam khangamani. Vacation thok leibadudi. Aiba yumda suklay leitabadawna hek ngangi chemsi nangsi. Atay lairi. Nangi ama silise handak seran turan tawrakanuko. Somda imong masen wari phazana sanaraga leinarabani. Karigino banoy na ikti silise. Aina chahi amaromdi loinakige chanadabra yengkige hari matada. Yeng yariba matamlo hojik nang. Ha, chahi kya surage nasana bhab oizadene. Adugi mathakta nupi romgi su thuna luhongning. Nupi do angang natrabani. Moy su ngairaga layodi yaroi. Ngaiba parak taragana ama yenghankro.
ꯃꯤꯉꯣꯟꯗ ꯍꯣꯞꯄꯤꯔꯒ ꯀꯟꯁꯤꯟꯗꯨꯅ ꯊꯝꯒꯨꯝꯁꯤ. ꯑꯩꯈꯣꯏꯁꯨ ꯉꯥꯏꯅꯤꯡꯗ꯭ꯔꯦ. ꯉꯥꯏꯕ ꯌꯥꯕ ꯑꯣꯏꯗ꯭ꯔꯦ. ꯄꯨꯔꯅ ꯉꯥꯡꯅꯕ ꯌꯥꯔꯔꯣꯏ ꯈꯪꯉꯗꯨꯅ ꯁꯨꯛꯇꯣꯛꯑꯒ ꯃꯃꯥꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯃꯥ ꯑꯇꯩ ꯑꯇꯩꯒ ꯃꯔꯩ ꯌꯥꯝꯅ ꯌꯦꯠꯅꯕꯗꯤ ꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯆꯦꯒ ꯌꯦꯠꯅꯕꯁꯤꯗꯤ ꯋꯥꯏ, ꯉꯥꯡꯅꯕ ꯉꯝꯗꯦ. ꯃꯃꯥꯇꯣꯟꯗꯣ ꯁꯪꯘꯃꯤꯇ꯭ꯔꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯩ. ꯀꯩ ꯍꯥꯏꯔꯤꯒꯦ ꯃꯣꯏꯒꯤ ꯃꯤꯅꯗꯤ? ꯃꯣꯏꯅꯕꯨꯗꯤ ꯌꯥꯝ ꯄꯥꯝꯖꯔꯦꯗ. ꯑꯩꯈꯣꯏ ꯑꯃꯁꯤꯒꯤ ꯋꯥꯈꯛ ꯉꯥꯏꯔꯦ. ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ? ꯐꯩꯌꯦ ꯃꯥ, ꯃꯁꯥꯁꯨ ꯃꯇꯤꯛ ꯆꯥꯏ, ꯃꯁꯛꯁꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯄꯣꯠꯅꯤ. ꯃꯣꯏꯁꯨ ꯁꯨꯝ ꯃꯇꯤꯛ ꯆꯥꯔꯕꯅꯤꯅ ꯃꯇꯤꯛ ꯆꯥꯕ, ꯊꯥꯛ ꯃꯥꯟꯅꯕ ꯃꯤ ꯄꯥꯝꯃꯤꯕꯅꯤ. ꯑꯗꯨꯅꯕꯨ ꯋꯥ ꯄꯦꯠꯇꯨꯅ ꯂꯩꯔꯝꯕ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯥꯛꯑꯁꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯤ ꯋꯥꯁꯦ ꯍꯥꯏꯅꯕꯗ ꯆꯞ ꯆꯥꯈ꯭ꯔꯕ ꯃꯣꯏꯅ ꯈꯜꯂꯝꯕꯗꯨꯒ. ꯄꯨꯔꯅꯅ ꯃꯔꯛ ꯊꯠꯂꯛꯏ. ꯄꯨꯔꯥ ꯄꯣꯠ ꯆꯩ ꯂꯩꯅꯕ, ꯕꯥꯔꯒꯦꯅꯤꯡ ꯇꯧꯅꯕꯒꯨꯝꯕꯅꯤ. ꯇꯥꯡꯃꯜꯂꯤ ꯍꯣꯡꯃꯜꯂꯤ. ꯇꯧꯗ ꯌꯥꯗꯕ. ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯅ ꯍꯤꯡꯒꯦ ꯈꯜꯂꯗꯤꯅꯦ, ꯁꯨꯃꯥꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯕ ꯚ꯭ꯌꯨ ꯑꯃꯗ ꯌꯦꯡꯗ ꯌꯥꯗꯕ. ꯄꯨꯔꯅ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈꯤ. ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯅ ꯍꯤꯡꯕ ꯄꯨꯟꯁꯤꯕꯨ ꯂꯩꯕ꯭ꯔꯥꯗ? ꯃꯄꯥꯟꯗ ꯃꯥꯟꯗꯞꯇ ꯀꯔꯤ ꯀꯔꯥ ꯂꯣꯏꯁꯤꯟꯕ ꯁꯦꯟꯅꯔꯗꯨꯅ ꯎꯗꯣꯏ ꯂꯩꯔꯝꯃꯤ. ꯎꯗꯣꯏꯒꯤ ꯃꯅꯥꯎ ꯅꯤꯄꯥ ꯑꯗꯨꯅ ꯀꯣꯜ ꯂꯤꯛ ꯃꯁꯤꯡ ꯊꯤꯔꯤ. ꯃꯃꯥꯇꯣꯟꯒꯤꯅ ꯃꯆꯥ 3ꯅꯤ, ꯅꯨꯄꯥ 2, ꯅꯨꯄꯤ 1. ꯑꯗꯨꯒ ꯄꯨꯔꯅꯒꯤ ꯃꯃꯥꯒꯤꯅ 2, ꯃꯆꯦꯒ ꯃꯥꯒ. ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯔꯦ. ꯃꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯈꯪꯅ ꯂꯩꯅꯈ꯭ꯔꯕꯅꯤ. ꯍꯧꯖꯤꯛ ꯋꯥꯠꯂꯤꯕꯁꯤ ꯄꯨꯔꯅ ꯈꯛꯇꯅꯤ. ꯑꯗꯨꯕꯨ ꯄꯨꯔꯅꯒꯤꯁꯨ ꯇꯣꯞ ꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯅꯤ. ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯔꯤ ꯈꯟꯅ ꯍꯤꯡꯂꯤꯕꯅꯤ. ꯎꯗꯣꯏꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯏ. ꯌꯨꯝꯗꯣ ꯈꯔ ꯆꯠꯄ꯭ꯔꯣ ꯅꯪꯕꯣ? ꯑꯩꯁꯦ ꯆꯠꯀꯦ ꯇꯧꯔꯒ ꯊꯕꯛꯅ ꯍꯦꯛꯇ ꯌꯥꯗꯕ ꯌꯥꯝꯕꯨ. ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯆꯠꯂꯨꯔꯦ. ꯅꯥꯄꯤ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯊꯣꯛꯑꯝꯕꯅꯤ. ꯌꯥꯝ ꯁꯣꯡꯖꯤꯟꯕ꯭ꯔꯣ? ꯁꯣꯡꯖꯤꯟꯗꯦꯗ. ꯂꯝꯗꯣ ꯅꯥꯄꯤ ꯁꯣꯡꯗꯧꯕꯗꯤ ꯑꯣꯏꯗꯦꯗ. ꯑꯗꯨꯗ ꯑꯩꯅ ꯇꯣꯏꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯁꯨꯝ. ꯑꯣ, ꯐꯩ ꯑꯗꯨꯁꯨ. ꯑꯗꯣ ꯌꯥꯝꯕꯨꯡ, ꯀꯨꯏꯅ ꯁꯨꯝ ꯊꯝꯕꯩ ꯃꯍꯨꯠꯇ ꯊꯥꯗꯣꯛꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯄꯨꯔꯅ ꯈꯨꯝꯂꯛꯇꯦ. ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯈꯜꯂꯗꯨꯅ ꯎꯗꯣꯏ ꯋꯥ ꯑꯃꯒ ꯍꯥꯞꯆꯤꯜꯂꯛꯏ. ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯁꯤꯖꯤꯟꯅꯕꯗꯤ ꯐꯩꯌꯦꯅ ꯈꯜꯂꯤ. ꯔꯦꯟꯠ ꯑꯣꯏꯔꯁꯨ, ꯕꯣꯔꯗꯤꯡ ꯑꯣꯏꯔꯁꯨ ꯑꯉꯥꯡꯁꯤꯡꯒꯤ. ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛꯁꯦ ꯔꯤꯗꯤꯡ ꯍꯣꯜ ꯌꯥꯝ ꯁꯦꯝꯒꯠꯅꯔꯤ, ꯑꯗꯨꯁꯨ ꯌꯥꯏ. ꯍꯥꯡꯂꯒ ꯂꯩꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ. ꯌꯨꯝꯗꯨꯁꯨ ꯁꯣꯛꯆꯤꯜꯂꯛꯀꯅꯤ, ꯑꯔꯦꯝꯕꯗ ꯂꯣꯏꯅ ꯃꯥꯡꯉꯅꯤꯕ. ꯈꯟꯅꯁꯤ. ꯇꯦꯟꯇꯛꯅ ꯈꯨꯝꯃꯤ. ꯃꯄꯨꯛꯅꯤꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯅꯤꯡꯗꯦ. ꯅꯤꯡꯈꯥꯏꯔꯁꯨ ꯇꯦꯛꯂꯁꯨ ꯀꯅꯥꯁꯨ ꯃꯐꯝꯗꯨꯗ ꯆꯪꯂꯒ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯍꯟꯅꯤꯡꯗꯦ. ꯃꯃꯥꯅ ꯂꯩꯔꯝꯕ ꯑꯄꯤꯛꯄ ꯌꯨꯝꯗꯨ, ꯏꯆꯤꯛ ꯆꯤꯛꯄ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯏꯪꯈꯣꯜ ꯑꯗꯨ. ꯊꯣꯏꯕꯤ ꯃꯌꯨꯝ ꯊꯣꯛꯂꯛꯄꯒ ꯅꯨꯃꯤꯠ 2ꯒꯤ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯎꯁꯣꯞ ꯀꯠꯂꯤ. ꯃꯃꯥꯒꯤ ꯃꯄꯥꯝ ꯅꯠꯇꯦ, ꯃꯄꯥꯒꯤ ꯃꯌꯨꯝꯗꯅꯤ. ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯊꯣꯏꯕꯤ ꯃꯃꯥ ꯃꯆꯥꯁꯤ ꯃꯄꯥꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤ. ꯃꯈꯨꯔꯥ ꯃꯟꯗꯣꯟꯁꯤꯡꯅ ꯉꯥꯛ ꯁꯦꯟꯕꯤꯔꯗꯨꯅ, ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯕꯒꯤ ꯆꯞ ꯆꯥꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯨꯔꯗꯨꯅ. ꯊꯣꯏꯕꯤ ꯍꯣꯏꯒꯤꯗꯤ ꯐꯦꯃꯤꯂꯤ ꯕꯣꯟꯗꯤꯡ ꯌꯥꯝꯅ ꯆꯦꯠꯂꯤ. ꯃꯁꯤꯃꯛꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯊꯣꯏꯕꯤꯁꯤ ꯃꯅꯤꯡ ꯇꯝꯅ ꯑꯄꯥꯝꯕꯇ ꯇꯧꯗꯨꯅ ꯍꯤꯡꯖꯔꯤꯕꯅꯤ. ꯑꯋꯥꯠꯄ ꯂꯩꯍꯟꯗꯦ. ꯅꯣꯡꯃꯇ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯅꯕꯒꯤ ꯃꯆꯥꯛ ꯄꯤꯗꯦ. ꯑꯗꯨꯕꯨ ꯃꯌꯥꯝꯁꯤ ꯑꯣꯏꯗꯨꯅꯁꯨ ꯏꯃꯥ ꯍꯥꯏꯕꯁꯤꯗꯤ ꯏꯃꯥꯅꯤ. ꯃꯥꯂꯦꯝꯗ 2 ꯁꯨꯗꯕ, ꯄꯨꯝꯅꯃꯛꯇꯒꯤ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤꯕ. ꯀꯔꯃ ꯑꯗꯨ ꯍꯧꯕꯒ ꯂꯩ ꯀꯠꯄ ꯃꯇꯥꯡꯗꯨꯗ ꯊꯣꯏꯕꯤ ꯍꯦꯛ ꯀꯞꯊꯣꯛꯏ. ꯃꯃꯥꯕꯨ ꯌꯥꯝꯅ ꯃꯤꯁ ꯇꯧꯔꯛꯂꯗꯨꯅ. ꯍꯧꯈꯤꯕ ꯅꯨꯡꯁꯤꯔꯕ ꯃꯤꯀꯨꯞ ꯀꯌꯥ ꯃꯔꯤ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯍꯜꯂꯤ. ꯈꯜꯂꯤ, ꯏꯃꯥ ꯅꯪꯁꯦ ꯅꯆꯥꯒꯤ ꯀꯨꯝꯍꯩ ꯃꯄꯨꯡ ꯐꯥꯅ ꯌꯦꯡꯕꯁꯨ ꯐꯪꯗ꯭ꯔꯦꯀꯣ. ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯀꯔꯃ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ. ꯉꯥꯏꯍꯥꯛ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯨꯅ ꯋꯥꯔꯨꯔꯕꯁꯨ ꯂꯣꯏꯔꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯗꯨꯅ ꯅꯣꯛꯃꯤꯟꯅꯩ. ꯎꯁꯣꯞꯀꯤ ꯏꯟꯁꯥꯡ ꯑꯔꯦꯝꯕꯁꯤꯡ ꯄꯦꯛ ꯇꯧꯗꯨꯅ ꯀꯅꯥꯗ ꯀꯔꯤ ꯍꯥꯞꯄ ꯍꯥꯏꯅ ꯀꯣꯏꯂꯥꯡ ꯑꯃꯨꯛ ꯂꯥꯡꯏ. ꯊꯣꯏꯕꯤ ꯌꯨꯝꯗ ꯊꯣꯛꯂꯛꯄꯒꯤ ꯑꯃꯅ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯀꯧꯏ, ꯑꯃꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯦ. ꯉꯥꯏꯍꯥꯛꯇ ꯁꯪꯗꯦ. ꯁꯅꯥ, ꯍꯟꯗꯛꯇꯤ ꯆꯥꯛ ꯆꯥꯈꯤꯗꯧꯅꯦ ꯑꯩꯈꯣꯏꯗ. ꯍꯣꯏꯅꯤꯅꯦ. ꯅꯪ ꯃꯥꯃꯣꯅ ꯊꯥꯏꯂꯦꯟ ꯁ꯭ꯇꯥꯏꯜꯗ ꯆꯤꯀꯟ ꯁ꯭ꯇ꯭ꯌꯨ ꯇꯧꯅꯤ ꯍꯥꯏꯕꯅꯤ. ꯃꯅꯦ ꯑꯃꯅ ꯁꯠ ꯈꯨꯝꯂꯛꯏ.
ꯑꯁ ꯍꯥꯎꯇꯕꯅꯤꯍꯦ ꯊꯣꯏꯕꯤ ꯇꯜꯂꯦ ꯍꯥꯏꯌꯨ ꯍꯧꯖꯤꯛꯇꯤ ꯍꯥꯎꯔꯦꯍꯦ ꯅꯍꯥꯟꯒꯤꯗꯣ ꯀꯩꯅꯣꯝꯃ ꯋꯥꯠꯈꯤ ꯇꯧꯔꯤꯅꯦ ꯃꯥꯗꯤ ꯑꯗꯨꯝ ꯍꯩꯖꯕꯅꯦ ꯊꯣꯡꯕ ꯏꯁ ꯃꯣꯏ ꯍꯦꯔꯣꯁꯦ ꯌꯥꯝ ꯀꯟꯈꯠꯂꯤ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ ꯊꯣꯏꯕꯤꯁꯨ ꯅꯣꯛꯏ ꯑꯁꯨꯝꯅ ꯆꯥꯛꯀꯧꯕꯒꯤ ꯂꯤꯁꯁꯤ ꯋꯤꯛ ꯑꯃꯒꯤ ꯁꯦꯟꯗꯣꯛꯅꯤ ꯀꯔꯝꯕ ꯅꯨꯃꯤꯠꯅ ꯀꯅꯥꯒꯤꯗ ꯆꯠꯄ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯗꯨ ꯎꯔꯗꯨꯅ ꯁꯥꯎꯔꯛꯏ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯆꯥꯕ ꯆꯠꯂꯗꯤ ꯁꯤꯔꯅꯤ ꯑꯩꯒꯤꯁꯨ ꯏꯃꯥꯟꯅꯕꯤ ꯎꯅꯗꯧꯕ ꯂꯩ ꯀꯣꯏ ꯆꯠꯅꯤꯡꯕ ꯂꯩ ꯀꯩꯅꯣ ꯑꯩꯕꯨ ꯆꯥꯛꯀꯧꯕ ꯑꯣꯏꯅ ꯆꯠꯂꯒ ꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤꯔꯣ ꯏꯍꯦ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯄꯥꯔꯇꯤ ꯃꯌꯥꯝ ꯗꯤꯅꯔ ꯑꯣꯏꯅ ꯆꯥꯕꯅ ꯐꯔꯦ ꯏꯆꯥ ꯁꯅꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯤꯗꯤ ꯅꯪ ꯀꯣꯏꯖꯔꯨꯔꯣ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯂꯣꯏ ꯀꯧꯔꯒꯦ ꯆꯥꯛꯁꯦ ꯄꯪꯁꯤꯟꯗ ꯁꯤꯜꯂꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯂꯥꯡꯕ ꯌꯥꯕ ꯂꯥꯡꯂꯒ ꯂꯣꯏꯁꯤꯜꯂꯛꯂꯦ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯃꯇꯝꯗ ꯃꯩ ꯍꯥꯏꯐꯦꯠ ꯃꯨꯠꯂꯤ ꯊꯣꯏꯕꯤ ꯇꯨꯝꯗꯣꯔꯕꯅꯤꯅ ꯈꯟꯗꯨꯅ ꯑꯃꯨꯛ ꯊꯥꯡꯒꯠꯂꯨꯗ꯭ꯔꯦ ꯐꯃꯨꯡ ꯆꯪꯂꯒ ꯍꯤꯞꯂꯦ ꯐꯣꯟꯗꯣ ꯍꯥꯏꯐꯦꯠ ꯄꯨꯊꯣꯛꯂꯒ ꯌꯦꯡꯕꯗ ꯆꯤꯡꯂꯦꯝꯕꯒꯤ ꯇꯦꯛꯁ ꯈꯔ ꯂꯩꯔꯝꯃꯤ How's it going? ꯃꯊꯦꯜ ꯍꯥꯎꯕ꯭ꯔꯣ ꯌꯥꯝꯕ꯭ꯔꯣ ꯕꯤꯖꯤ ꯑꯣꯏꯗ꯭ꯔꯀꯥꯟꯗ ꯇꯦꯛꯁ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯎꯀꯣ ꯊꯣꯏꯕꯤ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯍꯟꯅꯅꯕ ꯇꯧꯏ ꯄ꯭ꯔꯞ ꯅꯝꯃꯤ I miss mama ꯑꯗꯨꯕꯨ ꯇꯥꯏꯞ ꯇꯧꯕ ꯍꯧꯔꯝꯂꯕ ꯃꯇꯨꯡ ꯇꯦꯛꯁꯇꯨ ꯀꯛꯏ ꯂꯣꯡꯅ ꯍꯤꯞꯂꯝꯕꯗꯒꯤ ꯆꯦꯞꯇꯨꯅ ꯑꯣꯟꯊꯣꯔꯛꯂꯒ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯊꯕꯛ ꯂꯣꯏꯔꯦ ꯇꯨꯝꯗꯣꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯌꯥꯝ ꯊꯨꯅ ꯇꯦꯛꯁ ꯊꯥꯔꯛꯏ ꯀꯣꯜ ꯇꯧꯔꯛꯀꯦ ꯇꯧꯔꯛꯑꯅꯨ ꯑꯩ ꯇꯨꯝꯅꯤꯡꯉꯦꯕ ꯍꯌꯦꯡ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ ꯋꯥꯔꯤ ꯑꯣꯀꯦ ꯁ꯭ꯋꯤꯠ ꯍꯥꯔꯠ ꯐꯖꯅ ꯄꯣꯊꯥꯔꯣ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯇꯁꯦꯡꯅ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯇꯨꯝꯅꯤꯡꯂꯛꯂꯕꯅꯤ ꯐꯣꯟꯗꯨ ꯄꯥꯏꯅ ꯃꯃꯤꯠ ꯎꯏꯔꯨꯝ ꯇꯧꯔꯛꯂꯦ ꯃꯈꯨꯠꯅ ꯑꯃꯅ ꯕ꯭ꯂꯥꯡꯀꯦꯠ ꯃꯆꯥ ꯑꯃ ꯈꯣꯡꯌꯥꯔꯣꯝꯗ ꯂꯩꯔꯤꯗꯣ ꯂꯥꯝꯂꯒ ꯁꯨꯞꯆꯤꯜꯂꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯛꯏ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯤ ꯄꯥꯡꯉꯤ ꯃꯨꯁꯤ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯃꯩꯉꯥꯜꯅꯣ ꯈꯪꯗꯦ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯎꯔꯤ ꯌꯥꯝꯅ ꯏꯪꯅ ꯐꯖꯕ ꯅꯥꯇꯣꯟꯗ ꯆꯟꯗꯟ ꯊꯤꯜꯂꯗꯨꯅ ꯁꯝꯕꯨꯟ ꯇꯥꯈꯠꯇꯨꯅ ꯄꯨꯜꯂꯤꯕ ꯅꯨꯄꯤꯗꯨ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯁꯨ ꯃꯨꯒꯥ ꯐꯤ ꯃꯨꯒꯥ ꯐꯅꯦꯛ ꯀꯌꯥꯗꯤ ꯐꯖꯩ ꯊꯣꯏꯕꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯧꯏ ꯃꯃꯥ ꯍꯥꯎ ꯏꯆꯥ ꯅꯨꯡꯁꯤꯕꯤ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪ ꯌꯥꯝ ꯐꯖꯩꯌꯦ ꯃꯃꯥ ꯐꯖꯕ꯭ꯔꯥ ꯌꯥꯝ ꯐꯖꯩ ꯃꯔꯝ ꯃꯣꯛꯄꯤ ꯁꯅꯥꯊꯣꯏꯕꯤ ꯃꯃꯥꯃꯨꯛꯇ ꯀꯣꯟꯒꯦ ꯂꯥꯎꯁꯤ ꯊꯣꯏꯕꯤ ꯃꯃꯥꯕꯨ ꯆꯪꯁꯤꯟꯗꯨꯅ ꯀꯣꯜꯂꯤ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯃꯃꯥꯗꯒꯤ ꯐꯪꯕ ꯐꯦꯃꯤꯂꯤꯌꯔ ꯁ꯭ꯃꯦꯜꯗꯨ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯩ ꯏꯃꯣꯟ ꯃꯣꯟꯕ ꯃꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯇꯞꯅ ꯉꯥꯡꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯏꯕꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯏꯆꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯞꯄꯤ ꯑꯃꯨꯛꯁꯨ ꯐꯥꯎꯔꯛꯏ ꯃꯥꯁꯤ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯃ ꯑꯣꯏꯔꯤꯕꯒꯨꯝ ꯀ꯭ꯂꯥꯁ 4-5 ꯃꯇꯝꯒꯤ ꯆꯍꯤꯗꯨꯗ ꯍꯟꯈꯤꯕꯒꯨꯝ ꯑꯃꯨꯛꯁꯨ ꯎꯔꯛꯏ ꯃꯃꯥꯅ ꯃꯥꯒꯤ ꯀꯔꯤ ꯆꯥꯅꯕꯅꯦ ꯍꯥꯏꯗꯅ ꯄꯣꯠ ꯆꯩ ꯌꯣꯝꯕꯒꯤ ꯃꯑꯣꯡꯗ ꯔꯨꯝ ꯑꯃꯗ ꯆꯥꯅ ꯊꯛꯅꯕ ꯏꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤ ꯄꯤꯛꯂꯕ ꯂꯒꯦꯖ ꯑꯗꯨꯗ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯤ ꯊꯣꯏꯕꯤꯅ ꯃꯃꯥꯗ ꯏꯁꯧ ꯂꯥꯡꯂꯤ ꯋꯦꯠ ꯍꯦꯜꯂꯅꯤ ꯆꯜꯂꯔꯣꯏ ꯍꯥꯏꯗꯅ ꯈꯣꯝꯖꯤꯟꯕ ꯌꯥꯗ꯭ꯔꯦ ꯇꯣꯛꯑꯣ ꯃꯃꯥ ꯄꯦꯀꯦꯠꯁꯤꯃꯇꯪꯒ ꯍꯥꯞꯈꯤꯒꯦ ꯑꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯞꯄꯛꯀꯅꯣ ꯍꯥꯏꯕ ꯑꯦꯃꯤꯗ ꯄꯤꯌꯣ ꯂꯒꯦꯖ ꯑꯗꯨ ꯆꯤꯡꯂꯒ ꯊꯣꯛꯂꯛꯀꯦ ꯇꯧꯏ ꯃꯃꯥꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡ ꯄꯤ ꯇꯥꯕꯒꯨꯝꯁꯨ ꯇꯧꯔꯤ ꯊꯣꯏꯕꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯪꯈ꯭ꯔꯤꯕ ꯃꯪ ꯑꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ ꯀꯨꯏꯔꯕꯅꯤ ꯃꯥꯅ ꯃꯃꯪꯗ ꯃꯃꯥ ꯎꯈꯤꯗꯕꯁꯤ ꯉꯁꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯂꯥꯛꯂꯤꯕ꯭ꯔꯥ ꯀꯞꯅꯤꯡꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯀꯞꯊꯣꯛꯏ ꯍꯤꯞꯅ ꯐꯩꯖꯨꯞ ꯑꯗꯨ ꯃꯃꯥꯏ ꯌꯧꯅ ꯆꯤꯡꯈꯠꯂꯗꯨꯅ ꯀꯣꯟꯅꯊꯪꯗ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯦꯡꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3:30 ꯑꯣꯏꯔꯝꯂꯦ ꯅꯨꯡꯁꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯛꯑꯒ ꯐꯝꯃꯤ ꯃꯤꯅꯠ 3-4 ꯑꯗꯨꯝꯅ ꯃꯪꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯣꯟ ꯑꯗꯨꯒꯤ ꯅꯣꯠꯁ ꯏꯐꯝ ꯑꯗꯨꯗ ꯆꯪꯏ ꯉꯁꯤꯒꯤ ꯃꯪ ꯑꯗꯨ ꯏꯁꯤꯟꯒꯦ ꯈꯟꯅ ꯆꯪꯕꯅꯤ ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯎꯕ ꯃꯤꯀꯨꯞꯁꯤ ꯊꯣꯏꯕꯤ ꯗꯥꯏꯔꯤ ꯑꯦꯟꯇ꯭ꯔꯤ ꯇꯧꯒꯜꯂꯤ
ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯥꯛꯇ ꯗꯥꯏꯔꯤ ꯂꯩꯇꯕꯗꯨꯅ ꯐꯣꯟꯗ ꯏꯁꯤꯟꯍꯧꯕꯒꯤ ꯚꯥꯞꯇ ꯃꯪ ꯑꯗꯨ ꯏꯕ ꯍꯧꯔꯛꯄꯗ ꯅꯣꯡꯃ ꯄꯨꯔꯅꯅ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯩꯇꯩꯂꯣꯟꯗ ꯁꯩꯔꯦꯡ ꯏꯕ ꯍꯩꯕ꯭ꯔꯥ ꯇ꯭ꯔꯥꯏ ꯇꯧ ꯍꯥꯏꯗꯅ ꯁꯖꯦꯁ ꯇꯧꯔꯛꯈꯤꯕꯗꯨ꯫ ꯇꯞꯅ ꯇꯞꯅ ꯋꯥꯍꯩ ꯈꯔ ꯏꯕ ꯍꯧꯏ꯫ ꯑꯄꯤꯛꯄ ꯊꯥꯎꯃꯩꯒꯤ ꯃꯩꯉꯥꯜꯗ ꯃꯨꯁꯤ ꯃꯨꯁꯤ ꯌꯦꯡꯂꯝꯕꯗꯣ ꯃꯪꯂꯥꯟꯂ ꯇꯥꯏꯕꯪꯂ ꯅꯠꯇ꯭ꯔꯒ ꯍꯧꯈ꯭ꯔꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯅꯤꯡꯁꯤꯡ ꯃꯃꯤꯔꯥ? ꯑꯩꯕꯨ ꯌꯦꯡꯂꯒ ꯀꯞꯂꯝꯃꯤ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯇꯤꯡ ꯇꯤꯡ ꯆꯥꯎꯔꯣ, ꯊꯕꯤꯅ ꯀꯥꯔꯤꯡꯈꯩ ꯀꯥꯍꯧꯔꯣ, ꯋꯥꯇꯣꯟꯅ ꯋꯥꯡꯂꯤꯉꯩ ꯋꯥꯡꯍꯧꯔꯣ꯫ ꯑꯗꯨꯕꯨ ꯃꯥꯡꯈꯤ ꯏꯈꯪ ꯈꯪꯍꯧꯗ ꯁꯛꯇꯝ ꯑꯗꯨ ꯑꯃꯝꯕ ꯀꯥ ꯑꯗꯨꯒꯤ ꯑꯍꯥꯡꯕꯗ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯨꯅ, ꯀꯔꯤꯒꯤ ꯑꯗꯨꯛ ꯇꯍꯥꯅ ꯀꯧꯖꯅꯤꯡꯉꯤꯗ ꯑꯃꯨꯛꯇꯪꯒ ꯏꯃꯥ, ꯃꯪꯂꯥꯟ ꯑꯣꯏꯔꯕꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯨꯝꯍꯟꯅꯤꯡꯉꯤꯗ ꯑꯃꯨꯛꯇꯪꯒ ꯅꯨꯡꯁꯤꯅ꯫ ꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯉꯍꯥꯛ ꯃꯌꯦꯛꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯑꯍꯥꯟꯕ ꯃꯩꯇꯩꯂꯣꯟ ꯁꯩꯔꯦꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯗꯗꯤ ꯄꯥꯍꯟꯅꯤꯡꯉꯤ, ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯍꯟꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯝꯂꯒ ꯇꯦꯛꯁ ꯑꯗꯨ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯗꯨꯅ ꯄꯨꯔꯅꯒꯤ ꯅꯝꯕꯔꯗ ꯆꯪꯂꯒ ꯊꯥꯏ꯫ You said it's hard to compose one in Maitailoan. I tried today. What do you think? ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯗꯨ ꯁꯦꯟ ꯇꯧꯈꯤꯕꯗꯨ ꯎꯔꯒ ꯊꯣꯏꯕꯤ ꯉꯛꯅ ꯌꯦꯡꯉꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯅꯨꯄꯥ ꯑꯁꯤꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯧꯒꯠꯂꯕ꯭ꯔꯥ ꯑꯁꯨꯛ ꯉꯟꯅ? ꯁꯦꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯅꯠ 10 ꯔꯣꯝ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯄꯨꯔꯅꯒꯤ ꯍꯧꯅꯕꯤꯅꯤ ꯈꯟꯗꯣꯛꯂꯗꯨꯅ ꯊꯣꯏꯕꯤ ꯑꯃꯨꯛ ꯇꯨꯝꯊꯅꯕ ꯐꯣꯟ ꯑꯗꯨ ꯃꯨꯊꯠꯄꯒ ꯃꯦꯁꯦꯖꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯇꯣꯟ ꯂꯥꯛꯏ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯥꯡꯂꯗꯨꯅ ꯌꯦꯡꯉꯤ꯫ ꯄꯨꯔꯅꯒꯤ ꯔꯤꯄ꯭ꯂꯥꯏꯅꯤ꯫ Give a title to it. ꯊꯣꯏꯕꯤ ꯃꯈꯨꯠ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯂꯗꯨꯅ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯛꯄ ꯅꯠꯇꯦ, ꯃꯃꯤꯡ ꯊꯣꯜꯂꯣ ꯍꯥꯏꯕ ꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯆꯔꯥꯡꯅꯕ ꯏꯍꯨꯜ ꯑꯃꯗ ꯋꯥꯈꯜ ꯈꯜꯂꯤ꯫ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦ ꯀꯟꯅ ꯈꯜꯂꯤ꯫ ꯈꯟꯐꯝ ꯈꯪꯗꯦ, ꯄꯥꯛꯅ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯔ ꯈꯨꯠꯂꯣꯏꯗꯕꯒꯤꯔ? ꯈꯟꯐꯝ ꯈꯪꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯄꯨꯔꯅꯗ ꯍꯪꯉꯤ꯫ ꯀꯩ ꯀꯧꯕ ꯌꯥꯏ? ꯑꯩ ꯈꯪꯗ꯭ꯔꯦ꯫ Shall I suggest one? Yes, please do. ꯃꯃꯤꯅꯤ꯫ ꯃꯃꯤꯡꯗꯨ ꯄꯥꯝꯖꯔꯨꯔꯦ ꯊꯣꯏꯕꯤ꯫ ꯁꯩꯔꯦꯡ ꯃꯊꯛꯇ ꯏꯁꯤꯜꯂꯤ ꯃꯃꯤꯅꯤ ꯍꯥꯏꯕ ꯇꯥꯏꯇꯜ ꯑꯗꯨ꯫ ꯑꯗꯨꯒ ꯔꯤꯄ꯭ꯂꯥꯏ ꯑꯃꯨꯛ ꯍꯜꯂꯤ꯫ ꯐꯖꯩ, ꯊꯦꯡꯛ ꯌꯨ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯄꯨꯔꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯂꯔꯣꯏ ꯈꯪꯂꯗꯨꯅ ꯐꯣꯟ ꯑꯗꯨ ꯃꯨꯊꯠꯂꯦ꯫ ꯑꯗꯨꯒ ꯇꯨꯝꯊꯅꯕ ꯑꯃꯨꯛ ꯇꯧꯏ꯫ ꯇꯨꯝꯕ ꯄꯥꯛꯅ ꯌꯥꯗ꯭ꯔꯗꯨꯅ ꯄꯨꯔꯅꯗ ꯇꯦꯛꯁ ꯑꯃꯒ ꯊꯥꯏ꯫ I miss mama. ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯛꯂꯔꯣꯏ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯁ꯭ꯇꯤꯀꯔ ꯑꯃ ꯊꯥꯔꯛꯏ꯫ ꯀꯥꯔꯇꯨꯟ ꯃꯆꯥ 2, ꯑꯃꯅ ꯑꯃꯒꯤ ꯃꯀꯣꯛꯇ ꯅꯥꯟꯕꯤꯔꯤ, ꯀꯝꯐꯔꯠ ꯄꯤꯔꯤꯕ ꯍꯥꯏꯗꯨꯔꯥ꯫ ꯊꯣꯏꯕꯤ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯁ꯭ꯇꯤꯀꯔ ꯊꯥꯕꯁꯨ ꯍꯩꯕꯣꯏꯔꯦ ꯈꯜꯂꯤ꯫ ꯃꯥꯁꯨ ꯑꯃ ꯍꯟꯗꯨꯅ ꯊꯥꯏ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯑꯣꯟꯂꯥꯏꯟ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯇꯦꯛꯁ ꯃꯦꯁꯦꯖ ꯃꯌꯥꯝꯁꯤ ꯇꯟꯗꯨꯅ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯅꯣꯡ ꯅꯤꯅꯤ ꯑꯗꯨ ꯄꯨꯔꯅ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩ꯫ ꯃꯥ ꯈꯛꯇꯅꯤ ꯃꯁꯥ ꯃꯊꯟꯇ ꯄꯪꯐꯨꯟꯗ ꯐꯨꯡꯒꯠꯄ꯫ ꯂꯥꯞꯅ ꯀꯗꯥꯏꯗꯅꯣꯃ ꯆꯠꯊꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯀꯗꯥꯏ ꯆꯠꯁꯤꯒꯦ ꯈꯟꯕꯗ ꯆꯠꯐꯝꯁꯨ ꯂꯩꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔꯗ ꯇꯤꯟꯅꯔꯤꯕꯁꯤ ꯁꯨꯅꯤꯜ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯀꯗꯥꯏꯗ ꯀꯅꯥ ꯎꯅꯕ ꯆꯠꯂꯨꯅꯤ? ꯍꯞꯇꯥ ꯑꯃ ꯐꯥꯒꯗꯕ ꯅꯨꯃꯤꯠ 6 ꯋꯥꯠꯂꯤꯕꯁꯤ ꯃꯥ ꯀꯔꯝꯅ ꯂꯩꯒꯅꯤ ꯈꯟꯕꯗ ꯑꯆꯧꯕ ꯁꯃꯁ꯭ꯌꯥ ꯑꯃꯒꯨꯝ ꯍꯦꯛ ꯃꯊꯥ ꯁꯥꯏ꯫ ꯒꯥꯔꯤ ꯁꯪꯒꯣꯏꯗ ꯄꯔꯦꯡ ꯈꯥꯝꯂꯤꯕꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯂꯒ ꯎꯗꯣꯏ ꯀꯧꯏ꯫ ꯎꯗꯣꯏ! ꯀꯩ ꯍꯥꯏꯒꯦ ꯑꯃꯣ? ꯒꯥꯔꯤꯁꯤꯡꯁꯦ ꯀꯅꯥ ꯀꯅꯥꯒꯤꯅꯣ? ꯀꯣꯔꯅꯔꯒꯤꯁꯤꯅ ꯑꯩꯈꯣꯏ ꯔꯥꯖꯕꯤꯔꯒꯤꯅꯤ, ꯃꯌꯥꯏꯒ ꯑꯁꯣꯝ ꯃꯇꯥꯏꯁꯤꯅ ꯑꯩꯒꯤꯅꯤ꯫ ꯅꯣꯏ ꯑꯣꯐꯤꯁ ꯆꯠꯄꯗ ꯁꯤꯖꯤꯟꯅꯔꯤꯕꯅ ꯀꯔꯝꯕ? ꯑꯍꯟꯕꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯩ, ꯔꯥꯖꯕꯤꯔꯒꯤꯅ ꯃꯥꯒꯤꯁꯦ ꯑꯗꯨꯝ ꯇꯣꯡꯉꯤ꯫ ꯑꯩꯒꯤ ꯑꯍꯟꯕꯁꯦ ꯍꯟꯗꯛꯇ ꯂꯧꯕꯅꯤ꯫ ꯍꯥꯟꯅꯒꯤꯁꯦ ꯌꯥꯔꯤꯕꯣ? ꯌꯥꯔꯤ, ꯀꯩꯁꯨ ꯇꯧꯗꯕꯅꯤ꯫ ꯀꯩꯗꯧꯔꯤ ꯑꯝꯕꯣ? ꯁꯣ ꯄꯤꯔꯛꯑꯣ, ꯑꯩ ꯊꯧꯔꯨꯒꯦ꯫ ꯎꯗꯣꯏ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯒꯥꯔꯤꯒꯤ ꯋꯥ ꯅꯠꯇꯦ, ꯄꯨꯔꯅꯅ ꯊꯧꯔꯨꯒꯦ ꯍꯥꯏꯔꯤꯁꯤ ꯀꯗꯥꯏ ꯆꯠꯇꯧꯔꯤꯕ, ꯂꯝꯕꯤ ꯃꯥꯡꯂꯕꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤ꯫ ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯗꯦ, ꯁꯣ ꯄꯨꯔꯛꯇꯨꯅ ꯄꯤ꯫ ꯁꯣ 2 ꯄꯨꯊꯣꯔꯛꯏ꯫ ꯑꯍꯟꯕꯁꯤ ꯑꯣꯏꯅ ꯊꯧꯗꯅ,
Si Yambong. Nati. Ama se oin piro. Noi thabak chatpanina nungaite. Kadai koirudoino? Ai si khangde. Ama hekta pangthauda thauradawni. Horen aiga chatpadi. Nang amuk ngaidana leiba tallini ai. Adum ai chatke yanida. Lambido yam change tawrabani ko Yambong. Hoi. Purna gari sodu puthoktuna thokre. Gari du thaudokhraba matung mama thoklaktuna udoida hai. Horen lambi amuk ngaudanani asibo. Nahawai tawbadoima. Nupi amagi mayumda chatlaga mapam khangdadana tawba ma yawkhibadu. Haima, hoine. Nupi du kamdokhrajano. Kuireda madudi. Luongambasu yare. Ekhoi Yambong khaktani. Ngauri phairi lehubo. Adu kharadi khanjabajani man. Purna gari di thaudorakle. Chatpham di khangba natre. Naurem thong lampak machinduda thaizinduna khamlaga. Gari manungda phamduna le. Ngahak khallaba matung mamai leiduna Uripoklomda amuk hallaga thaurakle. Traffic khara leirami jam oiduna. Adumna khamlingai manungduda thongnaudagi makokli thoklaga yeng. Leiriba dukan sing, restaurant, cafe anauba, makhal. Mana amata khangba natre. Phone adu paiduna map yengsira khali. Adubu notification da message mayam leiri. Hana ui. Cecilia gisu yauri, machi gisu yauri. Cecilia gisi amatang di hangi khaladuna changi. Changu baga ngarang text hana kibagi thoibigi chat aduso mamang oirap yaurami. Masana WakhaL khanba nangdringai thoibigi number aduda changlaga text tauki. Busy? Thoibi prap halai. No. Purna amuksu thai. Help me. Kana uraktrabada thoibida tarai. Tamna pairuba cheklana tamya kori chelakpada mahum maikai panglakpagu.